Akasvani Imphal Ngangbam Nganthoi na pau pazari ahanbada maruiba pau. Manipurda ngasi dharmagi satnabiga loinana kwak tanbagi thauram pangthokre. Manipurgi Rajyapal Lakshman Prasad Acharyana Lamphel Patta leba Central Agricultural University gi College of Food Technology da satuna college adugi phibam sing yengchinkhre. Tongan balamda connectivity hengeranaba PM Gati Shakti National Master Plan ngasi sahi ahum mapung phare. Rashtrapati Draupadi Murmu gi lebak ahum Algeria, Mauritania amasung Malawi gi khongchat ngasi dagi haukre amasung Kuman Lampak Main Stadium da satharakibani phumdoi suba state level Manipur Masters Athletic Meet lisingani kunmari ngasi loisinkhre. Maihorol dagi Meratha gi tarani panba numita lebak ningthauna lamdam asibu sahonga hongba amadi mara setpa lamdam ama oinabagi pandamda pangthokpa kwaktan bagi thoram ngasi Utra Sanglen Sana Konungda pangthokre. Utra Sanglen Sana Konung na sinduna satnabi amadi nat ki oiba lining laisolga loinana kwaktan bagi thoram asi pangthokhi. Ningthau palingi matamdagi sanaduna lakpa liglam sing kaihandana kwaktan bagi thoram ngasi ayuktagi hauki. Lansing Purel yauna Sana Konungi phamnaiba singna ningthau leisemba sana jawbada khurumbana thoram asigi haudokpa saruk oiki. Tungda nungthil pung ahum lom tarakpa dwaida Sana Konungdagi wangkhai angom lekai community hall tamna zatuna mafam aduda kwaktan bagi mapung oiba thoram pangthokhi. Mafam aduda amaibi thaugal jagoi Lansing Purelgi Sinau Leiteng Thaugal Pana Marigi Khausaba Natki Jagoi amadi thang tana jingba thaugal pangthokhi. Kwak taluraba matung numidang wairam Lansing Purel na ningthauda kwak kilan pau tamkhi. Madugi tungda ningthauna kwak sang manungda irat thauni tawduna raija sida awana tadanaba amadi sahonga hongnaba irat thauni pangthokhi. Kwak tanba numit ka mari lenana Sri Sri Govindaji Temple Board ki sairak loisangna ngasi Dr. Pukhrambam Tejbati Devida Special Award pikre. Thawbal Jilla da ngasi tongan balambigi khudongthiba thawdok amada miyoi ama leikhidre ahumna sopan nangle. Aikhoigi Thawbal Pawmi Soibam Binoina Police ki pau paladuna hai Wangjing YK College manakta leiba Tentha lamkhai da ngasi ayukpung mapan makhairom tabada motorcycle bullet amaga heavy duty motorcycle amaga thengjinabada bullet tongduna lakpa miyoi edu leikhidabani. Mahak rimsta pukhalaba matungda laikanaba ngamdana leikhidabani. Atopa thawdok asida sokpapan nangkhiba miyoi ani makha taba layengnaba Rims Hospital da leiri. Atopa thawdok amadana ngasi nungthil pung ama makhai taba adwaida Thawbal Khetri Lekai Sajan Sanglen mapada ising tanki gari amaga Activa amaga thengjinabada Activa thorokpa miyoi ama sokle. Bisnupur Jilla gi Sendra lambida ngasi ayuk pung 9 makhairom tabada Activa amaga 2nd Kumaung Regiment ki Kesper gari ga thengjinabada gari masa tongba miyoi edu sokle. Soklaba miyoi edu Community Health Center Moirangda first aid piraba tungda Imphal gi Lanai Hospital amada pukhatuna makhata na layengli. Manipur Sarkar gi Water Resource Department ta Chief Engineer oina thawpuriba Sri Remai Alimai gi Singmairongda leiba masagi mayumda haukiba sagol senumita sakhangdaba singna hand grenade langsinduna aki akhang thonkibagi thawdong adubu Rongmai Naga Students Organization Manipurna yaningdaba phongdorakli. Kumbi Police Station gi manung chanba Khulakpat Mayai Lekaidagi Ngangom Srinivas Singh Sai 19 asi haukiba lebak pokpa numitagi haujik phawba thiba khangdana leiri. Police ki pauna hai Ngangom Srinivas numit adugi ayuk pung 8 makhai taba matamdagi yumdagi thokraga mafam khangdana leirakhibani. Mahak phut 5 inchi 3 wangi kulei kuchuni mahakna thokiba matamda amuba machugi jin amadi amubaga hangamapal machuga langba jogging ama litkhi. Mahakpu thengnarabadi manaknakpa police station da pau pibiyu. Akasvani Imphal gi Manipuri gi General Announcer lownabagi audition voice test October 15 da pangthokani tawramba adu khudongchadaba kharadagi mathangi numit October 13 yumsakaisa numita oina pangthoklagani. Paugi marak thatna tenba break ama.
NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine layingbagi khudong chaba pizari. State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni. CMHT-PM JOY card paiba amasung government employee singisu layingbada khudong chaba pizari. Doctor singna tumor board phamduna anaba singi layingda chawna mating pangli. Akupa marol gidamak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiyo. Tabiriba pause Akashvani Imphal dagini. Rajyapal Lakshman Prasad Acharyana Lamphel Pata leba Central Agricultural University gi College of Food Technology da satuna college adugi phibam sing yengsinkhre. Sri Acharya bu University sigi Vice Chancellor Dr. Anupam Mishra amadi atopa faculty singna taramna okhi. Rajyapal na college asigi food processing gi masang mathum sing college asigi campus ta leriba biofloc unit amadi nga machinjak sempham singchu yengsinki. Tungda mahangna university sida tamliba mahiroi singa wari sanakhi. Leba si saukhatpada lau singu gi thabak thoram singna lauriba thodang asibu singtharaduna haujiki mirolna tung koiba lau pathap amasung machioi chinjaki matangda khangba tangai fade haina Rajyapalna phongdokhi. Swasta hi seva campaign gi saruk ama oina Akashvani Imphal gi karmachari singna ngasi Palace Compound da leba station asigi office complex namadi akoibagi lamsing sengdokre. BSF ki sam kunthama thoi suba battalion sinduna ngasi Kaksing Jila gi Sugnu Kaithel amasung Serok Thongda lamtu sengdokpagi thoram ama pangthokre. Thoram aduda battalion asigi commandant SHKS Noktial na luchingduna BSF ki personnel sing amasung mafam adugi khunja kaya saruk yakhi. Assam Rifles na tha asigi taretagi 13 phawbada Chandel Jila gi Khengjoi subdivision da tongan ba civic action program sing paikhatkre. Masigi saruk ama oina subdivision asida lemna layingbagi camp sing nupi amasung angang singi yaifa thorang singi matangda lecture piba lamtu sengba u chara thaba amadi skill development ki class sing pangthokhi. Amaromda Thawal Jila gi Lilongdasu ngarang lemna layingbagi camp ama pangthokhi. Layingba aduda ex serviceman yauna punna miyoi chamani phumari layingkhi. Maitai tribe union na handakta Manipur lengakna Lising Chamapan Humphumari gi matungda semgalakiba khulsing khangdoknaba paikhalakliba khongthang asibu taramna okli. Manipur da mitop khangdoknaba leba asigi aina piraga leiraba Foreigner Act Lising Chamapan Nipunipan asigi makhada athubada thabak paikhatpinaba lubasina thokpa cherolamana hairi. Manipuri Students Federation gi Kuntaruk Suba Foundation Day Observation District Committee na sinduna Jiribamgi Babuparada leba Federation asigi office da pangthokre. Christian Lining Satpasingi Pastor Appreciation Day natraga Pastor Day ngasi Chandelam sungnone jila da pangthokre. Pastor singna lauriba thodang adubu ningsingduna thauramasi pangthokpani. Thauramasi gi saruk amo oina Nune jila da leiba Rongmai Baptist Church Council gi makhada leiba church singda Lining Laisol gi thauram kya pangthokhi. Awang nongpok Bharat ki mafam kharada lagliba nominini asida mayai oiraptagi Kalapa Sangda Nongchugani Hairi. India Met Department ki pau matung ina Andaman Nicobar Ithad, Arunachal Pradesh, Assam, Meghalaya, Nagaland, Manipur amasung Tripura gi mafam singda nongchugani. Karnataka ki khathang basaruk, Kerala amasung Tamil Nadu gi mafam kyada lakliba numit mga taruk ne sida kanba nongchugani hairi. Akashvani Imphal gi pau tabiri. Tongan balamda connectivity hengeranaba PM Gati Shakti National Master Plan ngasi sahi ahum apung phare. Tongan ba selthumgi lamda multimodal connectivity gi infrastructure phanghanabagi damak master plan asi lisingni kunmathoi da hudokhibani. PM Gati Shakti na infrastructure project sing thaurang tawduna paikhanabagi damak Kendra gi mantraloi ni phumari amasung rajya madi union territory kunthra taruk pu punna thabak tawhalli. Kendra gi commerce amasung industry mantri Piyush Goyal na hai PM Gati Shakti na Bharat na infrastructure project sing karam na sem saduna thabak paikhatpage haibadu utli. Mang na hai tongan ba mantraloi sing amadi rajya singdagi khunggalakpa data sing punsilakpa si sarkar na thabak ningthina paikhatpada mateng pangbaga loinana afaba phol phangba ngammi. Rashtrapati Draupadi Murmu gi lebak ahum Algeria,
Mauritania amasung Malawi gi khongchat ngasidagi haukhre. Rashtrapati Murmuna Africa gi lebak ahum asida chatpa lebak asigi ahanba Rashtrapati ni. Maki khongchat manungda lebak sing asigi lusingbasinga tongan bahiram singda wari sanagani amadi mafam aduda laiba Bharat masa singa su unagani. Maki khongchat ki ahanba oina ngasi Bharat ki matam numidang pung 8 taba matamda Algeria da thungani. Srimati Murmuna mahaki khongchat ki saruk ama oina Algeria ki cultural amasung historical sites sing Makam Ekahati, Martyr Memorial, Roman Ruins amasung Hama Garden da susatkani. Thasigi tara Rashtrapati na Mauritania gi damak Algeria thadokani. Kendra gi Griha Mantraloyna leba asigi Raija amasung Union Territory singda leiriba Central Department amasung Administration singda lakliba October 13 da Bharat ki amasung United Nations ki firal punna paihanaba khanghankhre. Khongthang asi United Nations lingkhatkibagi numit United Nations Day ga mari lenana lokhatkibani. Adumoinamag Bharat ki Rashtrapati Bhavan, Vice President ki House, Parliament House, Supreme Court ki Building, Raj Bhavan, Vidhan Sabha Vidhan Parishad amasung High Court singdi hairiba wafam asi satnaroi. Malem gi lebak sinba thongnang asi International Day of Disaster Risk Reduction ki thoram pangthokli. Thoram asigi pandamdi mahusana thokanba khudongthiba singi matangda miyamda khanghanba amasung matau karamna khudongthiba sing ngakthokadagi haibasini. Kumsi sahigi palan thoram asigi wakhallondi tungda mahusagi khudongthiba sing thengnaba ngamnabagi damak haurakliba mirolbu hena sakti lehenbani. Kumsi sahigi numit asi palan tawbagi maroiba wakhallondi angangsingda siksagi matengna mahusagi khudongthibadagi makoigi imung amasung khonaibu kanjanabagi damak agent ama ohenbani. Diwali kumai gi mangoinana Delhi Police Crime Branch na kilogram 1,400 gi aina yadaba bumbula sing phagatpa ngamkhre. Bumbula sing asi lebaki konung Delhi gi anakpa mafam singda puthok pusin tawbada senaba driver ama yauna miyoi ahum police na phaгаtle. Delhi Police na aina yadaba bumbula sing thengnaba pandamda Delhi gi Bab Trola khungang Outer Delhi amasung Kirali gi akoibada leba godown singda thiba humbagi thaba adu sathakibani. Manipur Master Athletics Association MMAA na sinduna ngarangdagi Kumal Lampak Men Stadium da satharakhiba nifumdoi suba state level Manipur Masters Athletic Melisingani kunmaring asi loisinkhre. Tongan ba sahi kangluki Masters Athlete punna sama marifuni thoirom na saruk yaba tongan ba masana kunmathoida athoi hentana khi. State meet asida mai paklaba sanaroi sing mathang sahi gi January da Kerala gi Tirsul da pangthokadaba National Master Athletic Championship 2015 da Manipur gi mahut sinduna saruk yagani. Ahibam Borsan Singh Memorial Manipur University Inter-College Football Tournament hayengdagi Imphal Jilla gi Saumbungda leba Biramangol College ta horagani. Tournament asi Biramangol College Saumbung amasung Manipur University Sports Committee na punna sinbani. Aroibada maroiba pau amuhana. Manipur da ngasi dharma gi chanabiga loinana kwaktan bagi thoram pangthokre. Manipur gi Rajyapal Lakshman Prasad Acharya na Lamphel Pata leba Central Agricultural University gi College of Food Technology da satuna college adu gi phibam singyang sinkre. Tongan balamda connectivity hengaranaba PM Gati Sakti National Master Plan ngasi sahi hom mapung phare. Rashtrapati Draupadi Murmu gi lebak hom Algeria, Mauritania amasung Malawi gi khongchat ngasidagi haukhre amasung Kumal Lampak Men Stadium da satharkiba nifumdoi suba state level Manipur Masters Athletic Meet 2019 ngasi loisinkhre. Pauloi jare.